Arakanda Kunjangbam the army gari Pajilla Thame Bakesba. Ado video footage to Matamda social media live media that no Nagreb. Adugi Wafam the Sugunuzule. Sigi Wafam say anywhere the Yang Seba, Sigi Tokdoksi, Toki the Brat and Yang Seba. Other that is Central Security Force ki conduct say, Nasi Jodo Hangis in a Haisini. State ki law and order say Kanagi Makuta gave a ching the area. Madam, the Article 355 Sarkar in a lane at the late to Iowa. Clear Carona. See the Tara Koisiko. Adana Nasai Central Security Force na Thingaka, Ikogi policing in action to Gam at the Tinga Lapa. Mapam sing she Yampalapunina, Ikodi Central Security Force in a sea Manipur Lengaki control the one with the Ladung Urehaba. Mogi Matachinus in a hijack easy. The same body law and order say state ki list yawever. Koi constitution matung in ko. Adu taraki moi action je tawangam action tawangam the say mamang is koi khangi. Mamangi sarkar lai matam desu mamangi ex-CM biren lai matam desu CM convoy majiri bam chana na ahan ba chatpe matam da action tarako matam da majuda crime to mi singo du kudak ta immediately tanabang ngongide. Ngongide ko. Yes. Chat ki tawma tamda CM advice awi halawana hanare. Adagi aikoi gi hausiksu still hausiksu ai hajeri sini ngarang gi duda lambi thinga thami. State ki security force la kan da kadobunat lambi thingi adam mai tha noi kalu ado to nangna ba koi khar couple khara ui moi marakta. Sigi thogdok se May 3rd ki incident hogro matung dei Manipur da ngasi phaw lepte. Sida jira koi na udoi se kaino. Rubatam Kudimak Sigmasit, Tahol Tole, Sarkar, Sinamatam Labor, Matum Dok Tokunda Hagi Adu Adu Yabrava. Kuimanga Himari, Susalakota, Om Lanka. Adu Daragadi Moi si Moina control to Bungam de Hyper Safe as a high roba. Adu Ergan. Amuzumalanda Nadi Tauro than Exendo. Narang Ruto Paragat, Narangi Mido Pare High. Madu media ko uja bada video do udi tin mudi yam rene ngarangido aduna mo pomne lakone ba that means loan thuna to budi nakidre ba ngarangido pulap la to reba adu taragadi somna kanda maron le bibi ba asoma su le bam thoktro adu da ne ba khona manipur se matub ani thobra ahum thobra hangai je Akoi nga na boleh. Akoi suna kai chang na boleh. Adu security force na hangkan na ngarang MP akoi ki tawo bemo la hang mudu dai ui ta hai oi da. Sara koi na lai tre se asona kan la ga pulap attack tor madi. Loi re ba du di adu ki pokhum du security force na tawe ba. Adu di cookie sing da som de free tha lai re ken. Yes. Adu ki free tha bu du ne ba koi na hangai wa hang se. Adu hang ba matam da adu da ta se na pham kan da Bedi amyam Kaurakanda, Manipur Miam the Pamakana Singapum Tokoneva, Manipur Home Minister. I don't know the function of the Sapara function to the sideline. As a mind of the Mia Nikapare, Adegi, Tayanaga, Hydraga Tow Heba. Adunida Kuna Yamunajita Haitareko. Aduna Tashing Bedi Narang to the young categorically of a press statement of people to it. Karigino Army Division Headquarter Ladipa. Adegi chow about Mayamo Labum, Maroon Niger with the Karigino, Maitegi, Yumsing, Maitan Mano, Aduga, Kunjasing, Adurigi put of token among the high with the Minu Chamber we are there. Adudi cookies in free thari, what I got to Aduna Adun Wahangse, Erais to May 3rd Kihet talk with Matung the Nasipa Wahangalai. Sigi Tainabase, State Langaxi the Magi Matoni Tayum Toy. Adu sigi state lengak city buko masida ngang go de ko gi kari haidin ko gi mai pauro ma haije ka tare ko adu targa leira adu na directly hit on tawse ai wakhan da di adum direct Amit Shah Narendra Modi na hau na phadong ale akoi gi praja miyam da adum da adu su khar phane si lengak city leitren lo bu yare Manipur ki tampak ki mufam da usik nagaga kuki ga gi marakta asoba irang thopodagi kogi hujusi palebal lengak sina kogi maitei sina big border ge role lawra kanda kanglup ani hujik tholi birang si loshina na bukona ngai da maitei da mu onsilak gi film mundula la heba tare hujik lai riba film sida kogi lengak na lokhot liba kongthang aduga kuki singi thawong si kamai yengbe tham Kurumzari
ngarangi thodok si taseng na koi yam nungai jade maroi na koi gi bema ma mana kapaga haibedo lokthoke su yade duga akoina kanjege na honal matam da noina akoida onjalaga thingi haiba security force ta mana kapaga pochai mayam du loina bak Quran grira mai thado grira noina bak mangta e na mana haiba du da taseng na manipur do leiba mipum khuding ba aduki matik thamoi nungai ramoi ai koida su yam nungai ta ba du phawi adu ba khoi sidai da hangjiningi ba wafam di sigumba thodok si manipur da ngarang gi du khaktara sumain tawdana security force na micham praja sing asi khoi gi nga aga leigadabani micham praja gi khoi gi sampati mal chang mayam si moina senaraga khoi gi keno khoi gi fibam haitare ko ama hekta da khoi gi mayam si gi ngak selaga leigadawni haiba moi gi maru objective to ngarang hairiba security forces adu deploy tawriba mayam duna madu taseng na ngarang di moi madu gi mathau du pangthokidre na dum haibi yare ada hairiba ngarang gi adugumba thodok se aikoi adum mamang thakta su adum akoi thengnaraga lae maruiba lakriba thodok sing asida matam matam gi thogriba thodok kodimakta lengakna thamgiba wafam si matungda asiguma thodok asi thoktanaba aikoi honagani madagi matungda asiguma thodok asi amona thowaloi haiba assurance ma ading sungoi di oidaba adum thoga da dum leiraba adugumba fibam mane haije batare aduna central forces sing asi security forcing asi maruina central security forcing asi manipur lengakna haugiba may tang ahum 2023 gi may tang ahum dagi horaiba irang sidai sida central forces sing asi na chathar khiba moigi thabak thawong sing asi namagi oiba yenglaga tawba thabak thawong ni haidana prajana mokoi matakta hainari baje chumna haina banate with evidence da mokoi na tawthorak thabak tu da nama khak yengaga adagi michang mi khai naiba mongda chathara bra haibegi wafam sine maitai ga kuki khanari ngai tasu makhoi gi mathak ta sigum allegation mayam lai aduga amuk makhoi ga tangkhul ga khoi kuki ga tangkhul ga khanara matung da amuk su mu khoi gi naga ga mu khanara pa matam da su hariba central security forcing asi kuki si da kitang software oiba software line amada khoi gi leiba dongna uhan basi masi ngarang gi thodok kaktang na te haba rasida hangning leiba natraga miyamna lakadoriba wahang di karino haiba matamda manipur lengaksi central security force deploy tawrisi kanagi makhada tawhunmano makhoi gi control makhada leitrabra makhoi na central security forcing asigi mathakta karigumba wahi amata haiba ngamdabra natraga moida disciplinary kaino call ama phawba moida moigi ka henba niti sing asi chumtho hanma ngamdabra haibegi wahang sima leire si ngamdabagira natragana makoi si chumnagi thodok tu nungaite condemn tawi kaina hairaga makoi gi matam lenba thodok ama thokarga ama mutholaga mu ngaibegi mongda adumana leiba policy mi makhara sarkar sina leira maramdi ngarang hairiba thodok sigi matangda yam specific koina categorical अखोई स्टेटमेंट मणिपुर की होम मिनिस्टर की पीहनिंगेबा प्रजा मैम पामंगनेबा अरे थौतोक तो कर माइन थोकीबनो सिमाना खुरक हांगदन लेरिबा अदगी आर्मी की चावग्रबा अखोई 57 माउंटेन डिवीजन की हेड क्वार्टर ओरिबा जगह सिदा अखुसमाइन तौदना युमई थानबा हाइबसे मोइगी फुल डिप्लॉयमेंट लेर कांदा तहनबसी करिगिनो हाइबसी मतंगदा प्रजा न चिंगनबा अदगी वहंग कया अमा लाइबसी चप चाब प्रेस मीट मंगारंग तौगदने आशा तौरम बनेबा अदुबु तौदे मोय तोंगानबा फंक्शन नमदा चटपदा मपुंगना चलगा कोई उई अदुगा मदुदैदुदा यामना सीएम न पीगिबा अखोई ngarang gi magi press ki statement adu taseng na madu kitang leibang macha ta ba kitang di wat pra ne khanje
asuk kap lawa tawriba asigi phibam sida sida yamna taha na haitare ko yang na hekta smain tawduna koi mi ani phare makha ta ba koi kano tawgini karmaina adugi thabak tu la ino haibu praja na khangningani haba mina pochai lokhoke haibu na noina changba yade aduga mina mai thaba matamda tayar lungur pusalaga injalaga manungda mai thaba matamda doi kamai tu uhudrino natraga noi knowledge lei na thali la haibigi question du neba adugo sarkar si taseng interest logde issue si interest logde moigi power aduga moigi election lakadoriba mathang chahi gi election si da moi hena aduda kok thada raga leibadongna urba mami taba se sin amuke hena koi praja miyam da koi khoirang khusaung han ba haibu dune boju oirisi aduna ina sidai da thamjening ba wafam di central koi gi forcing asi control to bangam draba natraga moigi ka hembe chathar pasing asi mamangi episode sing desu se manipur gi DIPR na semba press team mama akoi siroi festival yaw chat pada manipur thaba yaro na kuki area da sifai sing na lokthon gi bado maduda to mai klar ba khudam ne ba madugi action follow up action amata ngasi phawul leite adan lengak sina sarkar sina central security forcing asi tainaba ngamdre haibasi madi mayek singe adu itaragadi kari khongthang lokot patai adudi akoina sidai sida state lengak ta hanjan akoina kaptana ga laudana moidaga tengtha dan tawsi taro hena tadraba sarkar lengak sidadi kari di hairuni aduna aigi wakhandadi tasengna aikogi leiriba tongan ba aikogi political party mayam asu leiko mogi leader mayam su lei hairiba incident sigi matangda makogi oiba statement thokpa madusu prajana su dum matam nong ni se koi khangkini ko important oire idi moichi central security force tainaba ngambasi kanano adu taragdi central government ni adu de aikogi protest kai ka mayam se su hojik sidi moide su dum panba maming matha pandana moida tasengna akoi law khongbusu jam tangai phaden laweba maramdi manipur lengak sidi mana pange mamit usunnadre adagi moidi khangna una tauraroi haidana tauraga dum leibadongna leiba kaisau leitaba puppet government amani adudi moigi makot moibu control tawriba mi singodo directly moida confront tawa moi mamang da protest tawa moigi mathakta yaho hobuna chumakadra kaina wakhanche mukhale hebako adubu lengak popular government amal leiribanina moi mathakta praja miyamna laurisisu laubum thokone ne khalle aduga luribadi madura taga dawriba action tawduriba kangbu sina ngasi fawo taroktabe sineba aduna ai wakhandadi praja khoi hojikti khoi fajana phoi pulak manarakanda khoi chatharakliba thawong asigi mayukta pulap nabinaba change miyam hupna khoi lauminaba change khoi masida singnaba ama change singnaba ama yaudana khoi thabak tawragadi khoi mai pakpa ngamroi maramdi aikoi awa phomda tajaba aikoigi oiba lanthum ngapi nariba leiriba sifai sing asina aikoigi lanthum ngapa ngamaktra matamda aikoigi kari fireb lakani haibase aikoina adum khanba hobu yare bako aduna maswaida ai smaina sum thamjage aduna ngarangi thodoktu tasengna aikoigi lengak si aikoi masi su aikoigi magi tawbum thokpa thabak adu akoi pangthok tabagi moina central security force akogi free tharaga lakhiba moi mathakta kaim tong ngamdaba adugi samdharakpa sau amak khaktani ena adumai sum thamje emoje huju makha ta laksane ngisina hujik oikriba film thodok tu da yam penadaba miyamna maigei ge adagi social media da uriba ojana society thambi ba akogi victim family sing na kappa lawba miyam ma aduga miyam nuai triba da akogi footballer ama akogi india gi represent toro sana ba aduga footballer ma aduga club tongan ba india gi power club sing da represent toro sana ram player ama gi yum su yori mahana lothok sage haiba matam da yade haiba na sing gi hujiki family de wafam tham ki bolai tabu thodok tu da akogi army musung se akogi state security force sing marak ta yam chaw nung khonna bagi thogum su thoki haibadi mukona state security force sing kan ba sang haiba matam da koi central security force sing casper na thachil tham bagi thogum da kogi adu da tari ba pham da dai minari bi kogi state security force sing ga army sing sigum thodok se kogi yam lan chi am kal lingi 2023 24 dai da su kogi state forcing siga kogi central forcing sigi marak tai kogi sigum mukna se am thoke ba thong sathar army sathari thong se kama yim bi masigi
थौदोक से ngarang ki thodok tun ahan ban nate e mamang se haijeri buduni mamang da ekoi May 3 ki incident se hawgalapu matam da sugunu da police station gi gate ta army ki case par ki truck ama thousand laga da thalaga thambada maduda tariba police officer amadi magi personal sing aduna maduda confront tawgibada koi noin khangna raba ngaktani adudagi amu ekoi tera khongsang bi da maitai da nomai changjel laga ayung anta da kapamaga sumaina tawrama tamda tanaraga koigi mayam sina police commando sing chalaga tanaraga tawma tamda khun gi machin da case par ama phairaga thamba koi noi unarba ngaktani ringarang gi thodok da su army gi gari ma moigi bulletproof gari ma phairaga thamba da koi ui sumain tawdana aikoi ai isamak na koina May 3 ki incident matham changba matamda asumain tawdana aikoi gi nungsung lomda maitai gi khunsing mathang mathang mai tharak matamda madu changsan ge taw matamda army na lama khang da thatpagi isamak na hakting nan thenegi ba koi thawdo dum leige ba ko adana haidi ba thawdok sing asida adagi ngarang amuk koi kai no mona thali se na koina hanguraga su asomna kan site su thingo da na do erga na asomna kan na free tha ba maitai gi khunsing mai thar khiba do somna kan gi changsan laga madu da na thok na ba tawgi haiba khunja sing aduga koi gi khungi na mayam changjan matam da thingwa se koi yamna koi manipur da toina thokpa thodok ama oire ha ko aduga masigi explanation ma lakpa matam da di ngara makta da su security force na hari akoi leiram draga di adagi mi mayam du laga yum je noi mai thadu ongani ne adamai na haye ba matu di yam nongning ba adugoi adumoi leitre su yare na du taraga di aikoi May 3 ki incident horpa matam da May 4th May 5th 6 wai dagi aikoi gi kaino si koi gi special koi gi cargo koi gi flight mai amakan la kan da koi gi sma koi gi Imphal airport da drove tawra kan da yangraba sifai masing panabada matam da lising kunthra mari kunthra mangarom si nungdang amani da leptana hon giribane ba adu hon giriba sifai sing adu phajana fully mogi potential du utilize tawr magadi matam da su control tawr ma yae ba hojik su free hand thar kan da lebada ngo tawri ba ko adana sidai sida akoi na pahodra gadi akoi na uhodra gadi yada ba posak am kak lei re ba central government na manipur da leiri ba moina yengi ba moina chathari ba policy si kaino haiba se koina khangau da ba yara roi ba sidai sidai koi chumnagi magi symptomatic madugi reaction ama koina tawra kan da leibu dong tawre ba mapong oi ba central government na pami se kaino manipur da mapong oi ba central government na manipur da pami se kaino haiba se dang haibi ro adu lengak sen sun dang haibi ro ba maram de ai khoda chingna rai se central government na manipur se ahum thong khaido urab ne kari no di somna kan dagi leiri ba government se lengak sen asomna kan karim ta tawung ngamdre ba chingda haidi ngarang gi du adu gyang ro sifai me andu leiba da somna kan du onjil la kan da kape mai tha ba hor ko da kallage haiba kan da ngarang gi sigi thabak se sum chathara pa matam da ai khoi gi leijeri ba state forcing ase su demoralize to gane ba ko mang cha masi yam luba important kai no mane ba ko wahang mane na hangjeri si kari gi no haitara ga di mitmang da makhoi gi e masel ngakne khoi gi ipa icha ichi ichel mayam gi yum thara kanda ai khoi gi force ne lei even manipur police commando se ngarang la kanda khanna bagi khanna bagi central security force ne ka doi changan re ne ka dori asiri mai thar ne ka dogi hai bagi sin ga yam toy toy ne unar ai se kari gi no hai matam da sifai sing asu sung bagi kaino ma da policy ma da sum central leaders in Sathara Kandi Manipur gi Leiriba Kogi state police force totally pura Kogi Moise demoralized Togine Bako Aduna Masisu Afabadi Nati Haba Adubu Tasing na Kogi police force in asi well equipped whereabani Fazana well trained ni Moni situation control to Yabane Bangarangi to Adu Changan Gidre Fare Hujik Masigi Narangi Toiba Taudoksi Amu Lengaksina Masigi explanation ama yam thuna manipur miyam da pibam thoe yam categorically high ba changi ngarang gi thodok do in spite of ngasai gi leigreba maron naigreba sifai sing asina aikoi maitai thangba akoi valley khakta da leiba maron la asomna kan di leitabra habi gi wahang du ne ba do sigi pibam sidai sum thamma kan da
ai khoi gi state lengak sidi pura totally hopeless manipur gi law and order sidi mai natun sumang thobo thokdu amada thawai yaw do na ui thawai yaw do na u se ma se taseng na miyambu khoi gi phagi dongna khoi gi uba yade aduna maji tobiganu madu madu taseng na kitang seriously lahon ninge khoi gi yamna phagi tabadong na ko ngang ba sakpa tawba adagi ngang thorak pa sak torak pa da hujik phawada anauba khoi gi CM lakpa sidagi ngasi bau tawre sida obe ya ba chana ba ya ba wafam ama phaw yaudri ba hujik phawada ko ana central leader sing asu ai khoi gi hujik chathari ba sigi policy de sum chathage haibra aduna manipur miyam akoi makeup thokpo change ai khoi hujik ti khanghau da ba yaroi chathari ba lalong se fachana ai khoi para phawraga masi chap chan thengna ba ngamona ba ipai puno thambiramba akhoi lamdam mase masigi masak mawon che olhan doribra lengaksina central amasung state lengaksina olhan ga doribra haibigi wahang sine bako maduna oibena rang asi phawde central forcing asina michang mikai nai bemong thabak tar hong ngasi state lengana samna phawba bako gi mathakta action to bungam da ba se masigi mai klar ba khudam ni aijani noisy hujik lady film sida center lenga na yeng lipa mi eng si kari no haiba si miyam da samam na ba koi ifai pugi thambiramba lamdam masida kari gumba miyam na pamda ba thodok sing thok lakka drai bu sing na ba mi pai ba du lai haiba doni yam bu wa phom ni makha da ba si oja makha da su jon sanda lak sage hujik lady ba film sida oja koi security forcing lady ba amadi lady ba lenga ga sei crime sing thul bu matam da khakta action lokhat na ba aduga senaba sing fan na ba khakki leirabra makhoi leibagi kana ba si karino hanana sigumba thokta na ba preventive measures sing lokhat pa aduga law and order ngang na ba leiriba aduga masida mating pangna na hana laliba central gi yamlo ba security forcing asi aduki matik masing yamna leiraba aduga yamna secure oidaba mafam sing haibadi irang leiba akan mafam sing sida koi leiriba masing yamlo barmi sing leina leina sigum thodok sing thon masida koi security force am de lenga gani si kamaina leidi poke gi stain si miyam no wang nang nare habtare lai mut kamai yengbi manga cha mamang da so ina hai gi buduni ko ai gi wakalon si tamona ba ge sono thengnari ba cinema na tasena thawai yaw mi ni aduna ngongi be ni ada hojiki situation je dai sidai koi gi tamona na ba ke sorna haibiri ba phom se hojik ti ai koi tawge nan taw yare na in si tronglaw bi da ho bi yare na yes ena ye da sinagre na haire ena ye da sinagre haire sinagre de haire fa tawni na haire che leiram de haidana ai ba tharam de haidana haibe de am ki tawnagi ko adumain tawrakan da ai koi si sina amuk ngasai gi investigation gi part ne ba conduct of the central security force in the akhoi state ki porn area sing sida kamaina moi gi conduct si kamai behavior si kamai to ge haibe sine ba important already si gi kaino ma khoi umtang yeng se ba example ang tang pi ge ba ai khoi gi tera khongsang bi hai go khoi na asanaken mara makada incident ama kadai ningjingi nongmai kapam me ayung antani pura kape khunja me am chenare kwakta maning aswai de oigin in khalle phawsai khai adai oiduni ko ai exactly chap chan de khangre mi sing du pursue to commando sing tanai ba tangar kan da khun jangbam da army gari phaijila thame ba kesba adu video footage to matamda social media laibani na media da non unagre adugi wafam da sugunu zulai sigi wafam se anywhere ta yengna se ba sigi thokdok se thoki da bra tang yeng se ba adu da central security force ki conduct se ngasi ju do hangi sinai hai sini state ki law and order se kana gi makhut lege ba ching the area da maram de article 355 se sarkar se na lai natra ga laitim ta hayo ba clear kar wena sidera tare ba koi siko adana ngasai central security force na thinga ka aikoi gi police sing sin action to ga matam thinga lakwa mafam sing si yang phalakpani na aikoi di central security force sing asi manipur se lenga ki control gi wang da leidong ure haba moi gi macha chine sune ba haije rei se taseng bodi law and order se state ki list yawe ba akoi gi constitution ni matung ina ko
adu taragidi moi action ji tawang amdre action tawang amdre se mamang de su koi khangi mamangi sarkar lai matam de su mamangi XCM biren lai matam de su CM ki convoy ma jiri bam chana na ahan ba chatpa matam da action tarakpa matam da majuta crime to mi sing du khudak ta immediately tanaba ngongide ngongide ko chat ki to matam da CM advice awi halo na hanare adagi aikoi gi housik su still housik su ai hajeri sini ngarang gi duda lambi thinga thami state ki security force la kan da ka dobuna lambi thingi adam mai tha noi kalu ya to ngangna ba khoi khar couple khara ui moi marakta sigi thogdok se May 3rd ki incident hogro matung de manipur da ngasi phaw lepte sida jira ko na udoi se kai no ru matham khudimak da ai sigu masi tahol thole sarkar se na matam do leiba matung mandau tawduna ba haigi adu tawduna adu ya abra haba kui mangre chahi mari sujala kadare ahum langkat kare hojikti adu daragadi moi si moina control to bangam de haiba se phajana hairo ba adu ergan amuju malan ba ngadi tawro dana action do ngarang ru tawber pharaga ngarang gi mido phare hai madu media khoi ujabada video du udidi tin mudi yam hrene ngarang gi do aduna mo pomne lakone ba that means loan thuna to budi nakidre ba ngarang gi do pulap la to re ba adu taragadi somna kanda maron le bibi ba asom su le bam thoktro adu dane ba khona manipur se matup ani thobra ahum thobra hangai je khoi nga na bole khoi suna kai chang ta na bole ba adu security force na hang kan da ngarang MP khoi gi taw be mo la hang du da ui ta ha oi da sara khoi na lai tre se asona kan de la pulap attack tor madi loi re ba du di adu gi pakhum du security force na tawe ba adu di cookie sing da som de free tha lai re ken aduna adu gi free tha bu du ne ba khoi na hangai wahang se adu hangba matam da adu da ta se na pham kan da bedia myam kaura kan da manipur myam da pham kan da sengdopong thok ne ba manipur gi home minister na adu ngarang di moi function ma da sapra function du gi sideline da asumai to da mi ani ka phare adagi tayang na ga haidna ga taw heba aduni da koina yam nungai jita ba haitare ko aduna tasing badi ngarang gi du de yam categorically ba press statement ma people thoi kari gi no army gi division headquarter lai ripa adagi chaw ba mayam lai maron nai gar badi kari gi no maitai gi yum sing mai than mano aduga khunja sing na aduri gi pot lok thoke na mamang da hai ma dum nu chang ba ka du ya de adudi cookie sing free thari ri bata jaga tu da to aduna adum no wahang se arise to re May 3rd ki het thok go thodu matung da ngasi ba hangalai sigi taina ba se state lengak sidadi magi mathau ni taimam thoi adu sigi state lengak sidi bu ko masida ngang go du de ko gi kari haidrin ko gi mai pauro ma haije ga tare ko adu tar ga lai ra tu na ne directly hit on tawse ai wakhan nadi adum direct Amit Shah Narendra Modi na hauna phadong wale akoi praja miyam da adum da adu su khar phane si lengak si di lei train lo bu yare koi adai sum thamjai hujul lei films da lengak si lei tabaga mo manai haibadoni jab sanda laksage hujul lei ba thong si da oja santana so hairi mamang da khoi anu ba lengak ki lusing hujul lei ba lusing ba sigi makha da hek mang na pairal matun da tholi ba incident sing si adum phongdo pu matam da iman mana ba hairi kana gum kharana to hunba mali kari gum khutpu kharana haina adum hai ba khoi gi trong no bi thodo ki incident da so adum hai aduga ngasi tholi ba khoi gi yum mai thawi thodo si so adum hairi sida khoi gi CM na phongdo li wafam se khoi gi kana gum khutpu kharana adum thohal labra hai ba si yam sakti leiba hadi huji phawba khangba ngamdre bani yam powerful oiba mu oiram gadra ma si kamai yingbi roiba on ai gi ai ke nom dang haije ge ko cookie jo council spokesperson mai ming du ai chaprab de khangdre but he is a very important fellow ko mana haivase reinstallation of the popular government of this current popular government is meaningless when the security aspects of each and every community is unprotected haibra kaino ma admaina man hai sidai jira bottom line di kaino hai matam da hanging wahang di hai river cookie jo council ajgi cookie jo council te kotu gi committee on tribal unity gi
adana ma si sarkar ga very much in hand in touch lai she's popular government ministry mein install thona bona bada kotu gi blessing yaure ada hamjani gi wafam di kotu gi political demand maitai ga khoi ga lai min be yara ro ekoi tongan be administration am lai rene handokra ba handokte aduna adugumba kaino se ekoi lengak sina khang doi ne ba aduna adusu handokta ba adudi nemchak ki jenna ekoi manipur lengak te yaure sisu ekoi adugumba precondition mayam amang da is maita no separate administration di leroi yaudra ga ekoi tokchare na lengak te tokre ne ba so suddenly come and do yak tore ne se ekoi khang de ba madu reason mayam di pi kaino da di continuous economic blockade moi mathakta counter economic blockade tokselakpa group mayam sina mathakta akoi gi nagai chinau sing torakpa somna kandagi changba yar kholo ne tongnarakpa mayam sina matam du so ko hai gi television discussion to matam da tangkhul lo thoi be tangkhul gi area ra thoi be litan thoi be issue se it will escalate to other area leyang mai somna kanda kampokpi district lanjangre si phau da ekoi ngasai haije bodo challe entire picture se gi modus operandi se kanana who is running this business kotu KJC duna kana dino so suddenly thola kanda brutal killing do ekoi out of emotion de gi heart cream hai ga lai mi yes ana sigum gi high level of politicking hai tare ko basi ekoi understand to gum chang he ba sine ba ekoi lenga to koi haning is adu tara gi adu khang na thabak to go bo ne ba adu di kar main to ge ta hai ta de sarkar hai ba se only mayam se de magi execution to gudu na te administration execution to sometimes we need koi iron handam chu chang hai ba ni da adu failure re padagi ne ba hai di action yengu hai di action do aha ma thajar mi to gudu mani ani si ba second day yengu yeng ari first day sum chala ko action do chungya yarok tra mi na last di ekoi gi babu sing oinam haibra khoi thane paurom lei babu sing oina do adu tarak to e heba khoi lengak sikho aduna masigi fibam se lakuma tamda aikoina masida koina wakhand nongning ba phawa ne adu aikoi ki fibam se kayamuk lurage haibese isana assess to go matamda taseng akiba phawe ba hayeng kari or kaduno khangde ba akoi moina khalli ji kadai da chingna chalino ji khangde sona kan de BJP gi president na aikoina de kainta phata ba tawgi de manipur gi manungda akoi manipur saktam ka heloi de hai tawthoreba thabak sing ji de ka heloi hai ba mama sa si yaning bara manipur da de facto separate administration laire hai ba si yaning bara yaning da bara hangning hai ba adan aikoina chat pa yaraktre degi movement to yarate economic akoi connect to ngamaktre adagi law and order control to aro hen chatle public order sing asi purpa ngamde hojik lelon wifi gi adu kyang ro khunja mayam phabdu maitai origin ani khak puthoga hojik tawritana ko si sisu ekta namjan ba yar oi ba ko hojik me asi bakchang lawdribani sanari ba drama se gi ending se end part se tabo koi kari oido ne koi si khangde but madugi yam catastrophical kaino di effect koi gi ending disoi oini phabadi oiro sanari ba lila se mi gi thawai da mi gi koi gi leijeri ba koi gi puari da adagi singnaba de koi gi mi gi lan thum thawai ko sida singnaraga sumaina tawbu sidi masi gi poloi jiri kya phatte si punamaki tekchak sidi pali ba lengak aduga masida chathari ba masi injal lega ngaklo oina leiriba central leader singna maroina BJP gi NDA alliance gi moi lenga state amosung central leiriba ani makse moi mathak ta gane habsi mai fain thamje moi che mukha tawa se roi bagi round ne bata wajan episode lak segen